ꯁꯤꯗ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯪꯒꯜ ꯀꯌꯥ ꯃꯪꯈꯤ ꯑꯩꯅ ꯇꯣꯔꯕꯥꯟꯁꯤꯗ ꯐꯝꯅ ꯐꯝꯅ ꯃꯪꯒꯜ ꯀꯌꯥ ꯃꯪꯈꯤ ꯑꯩꯅ ꯇꯣꯔꯕꯥꯟꯁꯤꯗ ꯐꯝꯅ ꯐꯝꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯣꯛꯍꯜꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯍꯜꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯣꯛꯍꯜꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯍꯜꯂꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯨꯔꯗ ꯑꯄꯥꯝꯃꯤ ꯍꯧꯒꯤ ꯃꯨꯔꯥꯃꯤꯁꯥ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯑꯄꯥꯝꯃꯤ ꯍꯧꯒꯤ ꯃꯨꯔꯥꯃꯤꯁꯥ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯀꯥꯟꯅꯗꯔꯦ ꯈꯜꯂꯕꯔ ꯃꯇꯝ ꯂꯣꯏꯅ ꯍꯜꯂꯒꯦꯔ ꯀꯥꯟꯅꯗꯔꯦ ꯈꯜꯂꯕꯔ ꯃꯇꯝ ꯂꯣꯏꯅ ꯍꯜꯂꯒꯦꯔ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯊꯥꯞꯂꯕ ꯌꯨꯝꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯍꯟꯒꯗꯧꯔꯤ ꯑꯩꯅ ꯊꯥꯞꯂꯕ ꯌꯨꯝꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯍꯟꯒꯗꯧꯔꯤ ꯑꯩꯅ ꯄꯥꯏꯖꯤꯡ ꯐꯤꯔꯥꯜ ꯐꯪꯒꯦ ꯂꯥꯛꯄ ꯀꯦꯇꯨ ꯀꯦꯇꯨ ꯃꯪꯒꯜ ꯑꯃꯨꯛꯅꯔꯦ ꯄꯥꯏꯖꯤꯡ ꯐꯤꯔꯥꯜ ꯐꯪꯒꯦ ꯂꯥꯛꯄ ꯀꯦꯇꯨ ꯀꯦꯇꯨ ꯃꯪꯒꯜ ꯑꯃꯨꯛꯅꯔꯦ ꯏꯔꯣꯠ ꯏꯔ ꯇꯥꯛꯂꯗꯨꯅ ꯏꯁꯥꯕꯨ ꯏꯁꯥꯅ ꯁꯛꯈꯪꯂꯒꯦ ꯏꯔꯣꯠ ꯏꯔ ꯇꯥꯛꯂꯗꯨꯅ ꯏꯁꯥꯕꯨ ꯏꯁꯥꯅ ꯁꯛꯈꯪꯂꯒꯦ ꯑꯄꯥꯝꯃꯤ ꯍꯧꯒꯤ ꯃꯨꯔꯥꯃꯤꯁꯥ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯑꯄꯥꯝꯃꯤ ꯍꯧꯒꯤ ꯃꯨꯔꯥꯃꯤꯁꯥ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯀꯥꯟꯅꯗꯔꯦ ꯈꯜꯂꯕꯔ ꯃꯇꯝ ꯂꯣꯏꯅ ꯍꯜꯂꯒꯦꯔ ꯀꯥꯟꯅꯗꯔꯦ ꯈꯜꯂꯕꯔ ꯃꯇꯝ ꯂꯣꯏꯅ ꯍꯜꯂꯒꯦꯔ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯊꯥꯞꯂꯕ ꯌꯨꯝꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯍꯟꯒꯗꯧꯔꯤ ꯑꯩꯅ ꯄꯥꯏꯖꯤꯡ ꯐꯤꯔꯥꯜ ꯐꯪꯒꯦ ꯂꯥꯛꯄ ꯀꯦꯇꯨ ꯀꯦꯇꯨ ꯃꯪꯒꯜ ꯑꯃꯨꯛꯅꯔꯦ ꯄꯥꯏꯖꯤꯡ ꯐꯤꯔꯥꯜ ꯐꯪꯒꯦ ꯂꯥꯛꯄ ꯀꯦꯇꯨ ꯀꯦꯇꯨ ꯃꯪꯒꯜ ꯑꯃꯨꯛꯅꯔꯦ 이롯 이라 닦려두는 이사부 이사는 색한레게 이롯 이라 닦려두는 이사부 이사는 색한레게 아빠미 허기 무라미샤 망도 자고이 사람라가 아빠미 허기 무라미샤 망도 자고이 사람라가 까나다리 칼라바라 마땀 노이리 할라기라 까나다리 칼라바라 마땀 노이리 할라기라 푸시 이사이 삭나 삭나